Hi ma'am, ngasidu yamna nungaraba anawba video among puraga laksare ma'am. Yeng taminasi ngasidi kanglay piyazu yaudre mana kan han nganu pada sasan nganu ba pan na leore ngasidu layo ni ban hatang tawzarage ma'am. Ado kanglay piya video se yengbo tamda itemana naba pharo hai. Pura pharo na yaudose nungai. kai phadun sumati mong gulau dura ado kai to iteme ba kai to haro ni sum ta jara tang na kan tin an tham je ba pakong sanarje pakong na ya pakong hori pakong mami ne ba se te ma paisa aku na pe as phazar he ko ja hau sa lai ni ngam ni mi te sai de pakong je yam lai yim nei te na se ko khol ngol lam ge as vi fola ba da Hello. Bisu nami ye. Meeting yaw sem dai ko nei ma. Ko di karang mangan mene den phone hom la. Leo na ti ye. Kemya mangu thok khade dum. Ho as ko di bera na ko di mi mo ne ba. Ko sta ji amwa den zao den ma sun da da ko ja. Sale. Ah. Tôi sao không rồi còn. Không. Do ha ko bi da. Ai je ba ko ai na ho ro je ma ho ke te ma ho ro ne. Te ma thok ko ne. Una thiba kai na. Una thi ba ko thi ba. Ko thiu una thina bra. Kai una thi ba. Chak thi ba. Ai mi sa la ke ba ko. Mamai de ma khong ban mo ke no. Mama ni khong ban ba. Mama ni khong. Tharo ya. Tum bra. Đúng rồi. Mà không cho nó luôn lên bà. Có gì ạ? Cái nó cái gì? Cái này đi bom tạp rồi. Cái thầy à? Sao tôi giả rồi? Có không gì? Tiếc cái đầu đấy giả rồi, đầu đấy sao ngăn ạ? Ashi bây giờ cậu là anh muốn không có cái nào? Kaya ni. Ano tayo tayo? Ashi bây giờ anh muốn in mấy tay? Richo ko. Ngõ cái gì ấy không? Ngõ cái đấy phải ăn làm sao vậy bà? Ashi tôi có anh không có gì nữa. Cái gì mình cái nào ashi cái không có gì cái gì đó. Richo vậy mấy tay đó, richo cái cái Bentar baru kembali na. Sudah baru mak. Sudah baru memang hantar nak nanti kosong. Aku yang sempat kong ni halam mana sana memang tanda bawa anda. Cinga tenji lah bukan nak. Kau sing sing tanda bayi ko. Tak sempat. Koi ada sing ate. Oh tu tak apa. Kung dẫn lúc lên này bảo thằng này bây giờ mà là si chả đâu hay thu gì không rồi hay mà xôi được con này bây giờ đi ngắm bấm mặt ra hay đi ngắm là ngắm ăn bên đây muốn ngắm một không rồi ngắm một xong ngắm một tao ngắm bên đi màn mới rồi mang ngắm bên màn gì thật đó mang cái hàng phun rồi ông sẽ thả đi mà sẽ có gì một tiếng nữa kêu con ông sẽ thả đi bảo yang tak kena korek macam, ane kan nama sini ba, ane kan lagi piar ni, kan sini macam ba, ane kan dia sini macam ba, ane YouTube hai tu korek, kan hari mana hamla, ane uri kan baik hari mana hamla, ada ni macam, punci macam sini macam, punci apa tadi punci hari mana hamla, punci asyik pun bumi dia mana, mesti thar macam ini mesti sintung dia macam, kau kibat dia mesti, kau ni macam ba, kalian thare, nung hai kita bumi dia tu kan macam bumi ni ba. Không tốt anh cho mình con này. Cái gì không cái này nè. Anh có không chơi rồi con. Anh sợ. Lúc đầu con này ra bây giờ có gì? Ra không này bạn. Sinh được pin không? Có nhiều cái ngoài rồi. Nhưng thì tương đối thế, mà không chỉ cái hai đứa, ta thằng khác tôi bay tay là ngon quay trời. Sinh được pin không? Ngon mừng rồi.
그러니까? 함지야. 요즘 나 그거 어때 많이 줘. 칸데 또디. 좀 칸데. 라심. 라싱. 응. 그럼 그 하이드 아트라디. 마지 찡다 하위는 라심게 양바. 어. 마 라심 ngawin na. 아. Ang ko ngatan na. 그죠? 보이는 것 때문에 그래도 나 이주 보이는 게 알다 봐야 돼요. phải tôi quay thật thái này kỳ mình thâu làm sản phẩm mình thâu lên mình thêm mà kỳ mà sản phẩm rằng chỉ có kỳ aram tàu suy bài ta đấy mà kỳ của sao con đi lề thế mà không được nên thâu cho aram tàu thì nó một aram mà pha bài ta đấy aram mà pha bài ta mà na ai cũng mang đi hạn ninh để mình thâu cho nó quả mà không được thâu con mà không được thâu đi thua được làm bị sốt tôi chỉ ngã hạn luôn là mai tôi hát cái bài ta đấy 너무 막이 사고 나니 이제 카나를 봐야 돼. 카나를 보다 이 사고 나니 이제 짜들이 카나래. 감나 봐야 돼. 뭐 말이지. 감동을 좀 못도 오늘 카나 봐. 파레드가 바디 카나디 니 더요 사티빈 통이는 거. 감 통나 할래야나. 아마 지나 마카롬 내려면 아왕 내 봐야 돼. 마바니 실레 보고 마바니 푸나로 나 마바니 이제 하이 같은 시엘가 마고리 통과해 봐야 돼. 아도 니 통지나 이행을 하다 참라. 가지기 통지나 이행나 가는 또 하이 또 하이 그거는 이제 가는 바이다네. 네, 당신은 오늘 뭐 많은 거 가는 거니까. 아도 아니 이제 사고는 이제 와이 가이납니다. 마카롬 탕고 사고는가 아왕 탕고 사고는가 내고 가는지. 아도 이제 뭐 가는 거 그러면 과일이 쇼 맞지 되거든. 아마도 틱도 내 봐. thâu nó có ai lên vậy? thâu nó mấy ai đi pin. thâu mấy ai tiếc ta? thâu đi mấy ông thông ngoài là 바이다네. 차티 사고 내 봐. 미싱은 하루 사고 내지. 아니 근데 차티 봐봐. 마카롱 그 사고도 가 왕놈 사고 통하는 거 그러면 밑에 되는 거. 이 저건 째는데. 띄워야 봐. 저거는 뭐지 반대요. 좀 민네. 아. 봉점부터 되면 원래 봐. 일단 잘해 봐. 원리 실라고 거기 미세 또 와칸 지 만제. 자기 아이는 원리 이 와칸도 때문에 자기도 저건 사티 해봐 가는 데 그래요. 아도 만약 거기 미식 또 오는 거다 보지. 눈에 또 오지. 또 가자. 누워 자리 또. 잘해. Durian lắm đây bà. Durian thì ra thì mất tăng này bà. Thấy bà không đến cái bà. Hay bà. Không nhưng mà tao không được cái phải giải được rồi. Mi je anh đi đây cái hành động bây giờ. Ada. Bởi vì tôi mà ban thì ra mi ông thì cha bị ông này bà. Mỗi ông gì? Mỗi ông này bà đi mà sinh chậm mà làm gì nó cái tông là đây bà. Cái cũng phải sao sinh hết mà sinh hết là bà. Mi lỗi ra thôi rồi bà. Mi làm sinh hết bà đi à. Rồi mỗi tờ lúc này quả. Mỗi tờ lúc sẽ xuống hoàng mà nó đối lan thuốc cái gì nhỉ? Aduh, kemarin lan thuốc cái gì? 하지 아니 난 통그래 아니 동안 담니나 아니 난 통그래 아니 담아 진 자기 전에 봐. 아무도 자기 전에 봐. 민 해 버려. 자기 해 버려. 아도 봐 공개 강강은 모르네. 한입 봐. 까오기 오늘 많이 하려고 오늘 봐. 강대 할 필요도 되나? 강해 아니야. 아니 히잡이 아니란 된도 그래. 근데 히잡이 아니란 이 동안 타고지. 내가 들어. 아니 칼. ngambil kahar. Lai ru bà không chơi lấy thêm là gì ạ? Có đi không có. Khang đây. Khang cầu anh thân gì mà nó bên hai luôn. Khang đâu à? Mi ông. Mình chào ông là sao? Rồi gì? Kemarin apa kau tahu? Oh di hijabi. Kan bagus foto tao cái làm thôi là gì mà bảo. Chị là mi ông ơi hello bà. Canh cay đi quả. Đây. Đây cái khang gì đấy? Chị gì này hijabi ông đồ hello bà. Mỗi tao sẽ pull up đây rồi như bà. Tao sẽ xong cái làm thuốc bà. Mỗi hijabi cho làm rồi bà. Hijabi cho làm ra rồi bà. Làm rồi nè, mỗi tao lúc một đôi làm thuốc cái gì bà. Đi mà thay mỗi đêm mà sinh chậm này cái chúng tôi là đi bộ à. Hijabi này mà sinh hay là mi ra thuốc cái gì bà. Rồi mi này mà sinh hay mà đi ai bà. Làm thuốc gì vậy? 아무 난 다음에 그냥 히잡이 미만 히잡이 마. 미 아니 아니 나도 봐. 아도 히잡이 미만 그 아니 히드로. 야 얘는 아니 뭐 달라로. tàu của tôi vui ra khi mà mình du hình bí này ra tận là bạn thì không có mình hình bí này ra tận là mông đã lối này ông ta đúng một lối hình nó mông đã là rồi
ꯈꯪꯗꯦꯗ ꯍꯤꯡꯆꯥꯕꯤ ꯆꯠꯊꯣꯛꯀꯦꯁꯤꯅꯦ ꯑꯩꯅ ꯊꯣꯡꯉꯦ ꯑꯩꯁꯨ ꯀꯥꯎꯔꯦ ꯍꯩꯕꯩꯅꯤꯀꯣ ꯍꯣꯏ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯤ ꯍꯥꯟꯅ ꯂꯥꯛꯑꯅꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤ ꯍꯥꯟꯅ ꯂꯥꯛꯑꯅꯤ ꯁꯣꯝꯗ ꯃꯤ ꯑꯍꯨꯝꯒ ꯍꯤꯡꯆꯥꯕꯤꯒ ꯂꯩꯍꯧꯀꯣ ꯃꯤꯅ ꯃꯁꯤꯡ ꯍꯦꯟꯅ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯕꯀꯣ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯂꯥꯛꯑꯅꯤ ꯍꯤꯡꯆꯥꯕꯤ ꯑꯃꯃꯨꯛ ꯂꯥꯛꯑꯅꯤꯀꯣ ꯃꯤ ꯂꯧꯕ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯃꯁꯨ ꯄꯨꯒꯅꯤ ꯍꯤꯡꯆꯥꯕꯤ ꯑꯍꯨꯝ ꯂꯥꯛꯑꯅꯤꯀꯣ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯤ ꯑꯍꯨꯝꯁꯦ ꯂꯧꯕ ꯂꯥꯛꯑꯅꯤꯀꯣ ꯃꯤ ꯑꯍꯨꯝꯁꯦ ꯂꯧꯕ ꯂꯥꯛꯑꯀꯥꯟꯗ ꯆꯠꯊꯣꯛꯑꯦ ꯍꯤꯡꯆꯥꯕꯤꯁꯦ ꯂꯩꯍꯧꯔꯒ ꯃꯤ ꯑꯅꯤ ꯊꯥꯈ꯭ꯔꯅꯤ ꯆꯞ ꯃꯥꯟꯅꯅꯤꯀꯣ ꯃꯤ ꯑꯅꯤ ꯊꯥꯒꯗ ꯑꯃ ꯂꯩꯍꯧꯔꯗꯤ ꯁꯨꯝ ꯑꯃ ꯍꯦꯟꯗ꯭ꯔꯣ ꯑꯩ ꯍꯥꯏꯒꯦ ꯅꯪ ꯀꯣꯛ ꯉꯥꯎꯅꯤꯕꯁꯦ ꯉꯧꯗꯦ ꯈꯪꯉꯦ ꯍꯥꯏꯗꯤ ꯑꯥꯗ ꯍꯤꯡꯆꯥꯕꯤ ꯑꯅꯤ ꯂꯩꯔꯦ ꯑꯩ ꯍꯥꯏꯒꯦ ꯁꯤꯗ ꯃꯤ ꯑꯍꯨꯝ ꯂꯩꯔꯤ ꯁꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤ ꯆꯠꯂꯅꯤꯀꯣ ꯁꯤ ꯂꯥꯛꯑꯅꯤ ꯁꯤ ꯑꯃꯨꯛ ꯄꯨꯔꯅꯤ ꯁꯤ ꯂꯥꯛꯑꯅꯤ ꯁꯤ ꯊꯅꯝꯃꯒ ꯁꯤ ꯃꯤ ꯑꯅꯤꯁꯤ ꯆꯠꯂꯅꯤ ꯑꯗꯨꯒ ꯍꯤꯗꯣ ꯀꯅꯥꯅ ꯊꯧꯔꯛꯄ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤꯅ ꯊꯧꯔꯛꯀꯗꯣꯏꯅꯦ ꯑꯩ ꯇꯧꯔꯛꯀꯦꯕ ꯑꯗꯨꯒ ꯍꯤꯗꯣ ꯍꯤꯡꯆꯥꯕꯤꯅ ꯊꯧ ꯇꯥꯕꯅꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯆꯥꯕꯤꯅ ꯊꯧꯔꯀꯥꯟꯗ ꯃꯤꯁꯤꯡ ꯄꯨꯔ ꯁꯨꯝ ꯍꯟꯕ ꯇꯥꯕꯅꯤ ꯁꯨꯝ ꯆꯠꯂꯝꯃꯣ ꯅꯠꯇꯦ ꯁꯤꯗꯗꯤ ꯁꯤ ꯍꯤꯡꯆꯥꯕꯤꯁꯦ ꯂꯥꯛꯑꯗꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤꯅ ꯃꯤ ꯆꯥꯊꯣꯛꯑꯣꯏꯗ꯭ꯔꯣ ꯍꯣꯏ ꯌꯥꯗꯦ ꯑꯗꯨꯗꯤ ꯃꯤ ꯊꯝꯃꯝꯃꯦ ꯈꯜꯂꯣ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤꯁꯦ ꯍꯣꯏ ꯑꯗꯨ ꯁꯤ ꯃꯤ ꯑꯅꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯀꯣ ꯑꯗꯨꯒ ꯁꯤ ꯍꯤꯡꯆꯥꯕꯤ ꯌꯥꯗꯦ ꯀꯥꯎꯔꯤꯅꯦꯍꯦ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯁꯣꯏꯔꯤꯕ ꯌꯥꯕꯅꯤ ꯁꯤ ꯆꯠꯂꯅꯤ ꯁꯤ ꯆꯠꯂꯅꯤ ꯁꯤ ꯆꯠꯂꯒ ꯁꯤ ꯑꯅꯤꯁꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯃ ꯍꯜꯂꯛꯀꯥꯟꯗ ꯑꯃꯨꯛ ꯆꯥꯊꯣꯛꯇꯅꯦ ꯑꯅꯤ ꯁꯨ ꯌꯥꯔꯦꯕ ꯉꯥꯏꯈꯣꯀꯣ ꯑꯣ ꯂꯩꯔꯦ ꯁꯤ ꯑꯅꯤꯁꯦ ꯂꯥꯛꯑꯅꯤ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯃꯤ ꯑꯅꯤꯁꯦ ꯆꯠꯈ꯭ꯔꯅꯤ ꯌꯥꯔꯦꯀꯣ ꯍꯤꯡꯆꯥꯕꯤꯁꯤꯅ ꯃꯣꯏ ꯃꯊꯪ ꯃꯊꯪ ꯍꯣꯜꯂꯅꯤ ꯑꯆꯥ ꯊꯕꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯗꯨ ꯀꯨꯏꯃꯜꯂꯦꯕ ꯆꯜꯂꯤ ꯄꯥꯈꯣꯡꯗꯣ ꯃꯁꯥꯃꯛ ꯈꯪꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯥꯛꯃꯤꯟꯅꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯚꯥꯏꯒꯤ ꯃꯤꯆꯪ ꯆꯪꯉꯛꯀꯅꯤꯕ ꯑꯩꯅ ꯑꯗꯂꯀꯥꯟꯗ ꯑꯩꯗꯤ ꯍꯥꯏꯗꯣꯛꯇꯕ ꯇꯦ ꯃꯊꯪ ꯌꯦꯡꯉꯦ ꯑꯩꯗꯤ ꯉꯁꯥꯏ ꯈꯪꯉꯦ ꯑꯩ ꯍꯥꯏꯔꯣꯏꯒꯦ ꯍꯥꯏꯗꯕꯅꯤꯗ ꯃꯒꯨꯟ ꯌꯦꯡꯊꯣꯛꯀꯦꯅ ꯑꯗꯨꯗꯤ ꯑꯩ ꯉꯝꯅꯕ ꯑꯗꯨꯝ ꯊꯣꯡꯉꯤꯗꯨꯗꯤ ꯀꯩꯁꯨꯝ ꯅꯠꯇꯦ ꯄꯥꯈꯣꯡ ꯍꯥꯏꯗꯣ ꯑꯩꯅꯦꯕ ꯄꯥꯈꯣꯡ ꯄꯥꯝꯕꯤꯅꯤ ꯑꯩꯈꯣꯏꯗꯤ ꯄꯥꯈꯣꯡ ꯍꯧꯔꯛꯄ ꯅꯠꯇꯦꯕ ꯑꯗꯨ ꯑꯃ ꯆꯪꯉꯦ ꯑꯩꯅ ꯈꯔ ꯂꯨꯕ ꯄꯥꯈꯣꯡ ꯑꯃ ꯆꯪꯉꯦ ꯇꯦꯕꯜꯗ ꯈꯔ ꯉꯥꯎꯍꯟꯒꯗꯧꯕꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ 5 ꯄꯣꯛꯄ ꯃꯆꯥ 5 ꯄꯣꯛꯄ ꯀꯥꯟꯁꯤꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯃꯆꯥꯁꯤꯡꯁꯤ ꯃꯥꯅ ꯑꯗ ꯅꯨꯄꯤꯁꯤꯒꯤ ꯃꯥꯝꯃꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯕꯦꯡꯛ ꯊꯕꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯗꯦꯁꯇ ꯂꯩꯗꯅ ꯃꯤ ꯂꯝꯗ ꯂꯩꯗꯅ ꯇꯣꯂꯣꯞ ꯌꯥꯝ ꯆꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯨꯗ ꯏꯆꯦ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯗꯧꯔꯤꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯅ ꯁꯤ ꯂꯩ ꯁꯧꯕꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯍꯟꯒꯦꯅ ꯃꯥꯅ ꯍꯦꯛꯇ ꯃꯤ ꯂꯝꯁꯤꯗ ꯃꯥꯅ ꯊꯥꯔꯒ ꯇꯣꯂꯣꯞ ꯆꯥꯎꯅ ꯊꯕꯛꯁꯤ ꯊꯕꯛ ꯑꯃ ꯆꯠꯁꯦ ꯊꯕꯛꯁꯦ ꯂꯣꯏ ꯄꯨꯕꯤꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯇꯣꯟ ꯇꯣꯟꯕ ꯑꯩꯈꯣꯏꯒꯤ ꯑꯈꯠ ꯄꯤꯛꯄꯁꯤꯅ ꯈꯪꯕ꯭ꯔꯥ ꯃꯥꯝꯇꯣꯟ ꯑꯩꯁꯨ ꯂꯥꯛꯀꯦꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯅꯪꯗꯤ ꯌꯥꯈꯤꯔꯣꯏ ꯅꯪꯗꯤ ꯁꯤꯗꯩꯁꯤꯗ ꯃꯥꯒ ꯂꯩꯒꯗꯧ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯂꯣꯏ ꯆꯠꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯃꯅꯥꯎꯄꯥꯗꯣ ꯊꯝꯃꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯔꯤꯅꯣ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯀꯟꯁꯥꯡꯁꯤꯗꯤ ꯀꯥꯏꯗ ꯄꯥꯈꯣꯡ ꯍꯥꯏꯔꯁꯤꯕꯣ ꯅꯨꯄꯤꯁꯤ ꯃꯆꯥ 5 ꯄꯣꯛꯄ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯎꯄꯥꯁꯤꯅ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕ ꯑꯣꯏꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯑꯍꯟ ꯆꯥꯎꯔꯕ ꯃꯔꯤꯁꯦ ꯃꯨꯝꯕꯥꯏꯗ ꯗꯦꯜꯂꯤꯗ ꯃꯥꯒꯤ ꯂꯝꯗ ꯊꯕꯛ ꯑꯃ ꯂꯣꯏ ꯄꯤꯔꯕ ꯃꯅꯥꯎꯄꯥ ꯏꯇꯣꯟ ꯇꯧꯕꯁꯤꯅ ꯃꯥꯝꯇꯣꯟꯁꯨ ꯊꯕꯛ ꯇꯧꯖꯒꯦꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯅꯪꯗꯤ ꯇꯧꯕ ꯌꯥꯈꯤꯔꯣꯏ ꯅꯃꯥꯒ ꯃꯇꯝ ꯈꯔ ꯂꯩꯒꯣ ꯑꯗꯨꯒ ꯂꯩꯍꯧꯗꯧꯅꯤ ꯅꯪꯗꯤ ꯅꯃꯥꯒ ꯁꯤꯗ ꯂꯩꯍꯧꯔꯒ ꯇꯣꯂꯣꯞꯇꯣ ꯆꯥꯔ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯗꯧꯅꯦ ꯊꯝꯃꯝꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯏ ꯃꯅꯥꯛꯇ ꯊꯝꯃꯝꯕ ꯑꯗꯨ ꯀꯔꯤꯅꯣꯕ ꯄꯥꯟꯗꯣꯞ ꯈꯜꯂꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯋꯥꯡ ꯆꯠꯂꯛꯀꯅꯤ ꯇꯦꯝ 5 ꯈꯪꯗ꯭ꯔꯦ ꯑꯩ ꯑꯝꯇ ꯇꯥꯗꯦ ꯑꯅꯧꯕ ꯄꯥꯈꯣꯡ ꯑꯩꯅ ꯔꯤꯃꯦꯛ ꯇꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅ ꯄꯥꯈꯣꯡꯅꯦꯕ ꯁꯣꯁꯇꯤ 10 ꯄꯥꯕꯅꯤꯗ ꯀꯩꯁꯨ ꯅꯠꯇꯦ ꯁꯤꯅ ꯃꯨꯛꯕꯥꯡꯁꯦ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯪꯂꯩꯄꯥꯛ ꯑꯩꯈꯣꯏ ꯑꯩꯗꯤ ꯀꯪꯂꯩꯄꯥꯛ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯈꯪꯕ꯭ꯔꯥ ꯃꯉꯣꯟꯗ ꯆꯠꯂ ꯁꯨꯝ ꯁꯤꯗ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯑꯦꯕ ꯂꯩꯅꯨꯡ ꯀꯣꯔꯦ ꯀꯩꯅꯣ ꯂꯩꯅꯨꯡ ꯀꯣꯔꯦ ꯂꯩꯅꯨꯡ ꯀꯣꯔꯦ ꯂꯩꯅꯨꯡ ꯀꯣꯔꯦ ꯀꯩꯅꯣ ꯀꯔꯤ ꯄꯥꯈꯣꯡ ꯈꯤꯇꯪ ꯁ꯭ꯇꯦꯟꯗꯔꯗ ꯄꯥꯈꯣꯡ ꯇꯧꯗꯦ ꯃꯗꯨꯝ ꯊꯥꯏꯅꯒꯤ ꯊꯥꯏꯅꯒꯤ ꯄꯥꯈꯣꯡ ꯆꯠꯂꯛꯀꯅꯣ ꯈꯤꯇꯪ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯕ ꯄꯥꯈꯣꯡ ꯆꯠꯇꯦ ꯃꯈꯜ ꯖꯤꯛ ꯖꯥꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯁꯤ ꯑꯉꯥꯡꯅ ꯃꯆꯥ ꯈꯣꯡꯃꯨꯛ ꯂꯩꯔꯤꯁꯦ ꯀꯧꯈꯥ ꯃꯣꯏ ꯁꯤꯗ ꯀꯧꯈꯥꯁꯦ ꯀꯧꯈꯥ ꯃꯨꯡꯁꯦ ꯍꯥꯏꯔꯕ ꯀꯧꯈꯥ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯩ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯨ ꯂꯩꯗꯨꯗꯤ ꯀꯧꯊꯨꯝ ꯑꯗꯨ ꯈꯪꯗꯦ ꯀꯧꯈꯥ ꯑꯣꯏꯅ ꯍꯥꯏꯅꯩ ꯀꯧꯊꯨꯝꯗꯤ ꯀꯩ ꯍꯥꯏꯅꯩ ꯍꯣꯏ
ꯈꯝꯕꯒ ꯅꯣꯡꯕꯥꯟꯒ ꯈꯟꯅꯕꯒꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯦ ꯅꯪꯅ ꯇꯥꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯈꯝꯕꯒ ꯅꯣꯡꯕꯥꯟꯒ ꯈꯟꯅꯕ ꯇꯥꯏꯃꯤꯡꯗ ꯅꯣꯡꯕꯥꯟꯁꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯅꯤꯗꯅ ꯈꯝꯕꯅ ꯊꯣꯏꯕꯤꯁꯤ ꯆꯦꯜꯂꯦꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯍꯦꯛꯇ ꯅꯤꯡꯊꯧ ꯁꯚꯥꯁꯤ ꯇꯤꯟꯗꯅ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯅꯤꯡꯊꯧ ꯁꯚꯥꯁꯤ ꯇꯤꯟꯗꯅ ꯂꯩꯔꯀꯥꯟꯁꯤꯗ ꯈꯝꯕꯁꯤꯅ ꯍꯥꯏꯖꯥꯅ ꯑꯩꯗꯤ ꯀꯩꯁꯨ ꯌꯥꯔꯦꯗꯤ ꯃꯃꯣꯝ ꯊꯣꯏꯕꯤꯅ ꯌꯥꯗꯕꯒꯤ ꯆꯦꯟꯕꯅꯤꯅ ꯍꯥꯏꯖꯥꯅ ꯑꯗꯨꯗ ꯅꯣꯡꯕꯥꯟꯅ ꯀꯪꯏ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯅꯠꯇꯦ ꯃꯥ ꯅꯪ ꯐꯥꯕꯅꯦ ꯊꯣꯏꯕꯤꯅꯁꯨ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯊꯣꯏꯕꯤꯅꯁꯨ ꯍꯥꯏꯔꯕ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯠꯄꯅꯤ ꯅꯣꯏ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯃꯄꯥꯁꯦ ꯁꯥꯎꯔꯕ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯉꯁꯤꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯅꯅꯦꯅ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯄꯨꯔꯦꯝꯕꯁꯤꯅꯀꯣ ꯅꯤꯡꯊꯧꯁꯤꯅ ꯊꯣꯏꯕꯤꯅ ꯈꯝꯕꯒꯤꯗ ꯂꯩꯕ ꯃꯇꯤꯛ ꯆꯥꯗꯦ ꯅꯣꯡꯕꯥꯟꯒꯤꯗ ꯂꯩꯕꯁꯤꯡꯗ ꯊꯣꯏꯕꯤꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯊꯣꯏꯕꯤ ꯅꯪ ꯌꯥꯗ꯭ꯔꯕꯅꯤ ꯅꯣꯡꯕꯥꯟꯗ ꯈꯝꯕꯗ ꯍꯥꯏꯔꯒ ꯄꯤꯊꯣꯛ ꯇꯥꯔꯦ ꯈꯝꯕ ꯊꯣꯏꯕꯤꯁꯤ ꯅꯣꯡꯕꯥꯟꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯅꯪ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯀꯥꯟꯗ ꯈꯝꯕꯁꯤꯅ ꯑꯃꯨꯛ ꯀꯌꯥꯝ ꯁꯥꯊꯤꯒꯦꯗ ꯏꯪꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏꯗꯤ ꯊꯣꯏꯕꯤꯅꯕꯨ ꯌꯥꯔꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯊꯣꯏꯕꯤꯒꯤ ꯁꯝꯅꯥ ꯑꯃ ꯂꯧꯔꯒ ꯑꯉꯣꯝ ꯁꯥꯒꯩ ꯀꯛꯑ ꯇꯧꯋꯦ ꯇꯧꯍꯧꯕ꯭ꯔꯣ ꯑꯩꯗꯣ ꯑꯗꯨꯅꯤ ꯂꯥꯛꯀꯗꯣꯏꯁꯦ ꯊꯣꯏꯕꯤꯒꯤ ꯁꯝꯅꯥ ꯑꯃ ꯂꯧꯔꯒ ꯃꯁꯨꯡ 3 ꯊꯣꯛꯅ ꯈꯥꯏꯔꯒ ꯍꯥꯏꯗꯤ ꯑꯉꯣꯝ ꯁꯥꯒꯩꯁꯦ ꯁꯤꯗ꯭ꯔꯨꯕ ꯍꯥꯏꯇꯥꯔꯦ ꯍꯤꯗꯥꯛ ꯂꯩꯇꯅ ꯊꯣꯏꯕꯤꯒꯤ ꯃꯁꯝꯁꯤꯅ ꯍꯤꯗꯥꯛ ꯑꯣꯏꯅ ꯃꯁꯝ ꯃꯅꯥ ꯑꯃ ꯂꯧꯔꯒ ꯏꯁꯤꯡꯗ ꯊꯤꯠꯂ ꯊꯛꯑꯣ ꯄꯤꯔꯣꯏ ꯍꯥꯏꯔꯛꯄ ꯃꯥꯅ ꯁꯥꯎꯔꯦ ꯑꯗꯨ ꯄꯨꯔꯦꯝꯕꯁꯤꯅ ꯄꯥꯎꯗꯤ ꯅꯪꯅ ꯀꯩꯅꯣꯗ ꯅꯣꯡꯕꯥꯟꯅ ꯁꯤꯡꯅꯔꯦꯅ ꯀꯩ ꯐꯥꯕ ꯊꯥꯗꯣꯛꯁꯦꯅ ꯑꯃꯨꯛ ꯇꯧꯕ ꯇꯥꯏꯃꯤꯡꯁꯦ ꯁꯤ ꯂꯥꯛꯅꯉꯥꯏ ꯋꯥꯔꯤꯅꯦꯕ ꯑꯩꯁꯤꯅ ꯑꯃꯨꯛ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯤꯅ ꯅꯣꯡꯕꯥꯟꯁꯤ ꯆꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯌꯥꯗꯦ ꯑꯗꯨꯗ ꯅꯪꯅ ꯁꯟꯇꯅ ꯁꯨꯝ ꯍꯥꯏꯔꯤ ꯀꯩꯅꯣ ꯃꯥꯅ ꯆꯩꯒꯗ ꯃꯨꯅ ꯁꯪꯕꯥꯏ ꯅꯥꯇꯠꯄ ꯀꯥꯏꯅ ꯈꯪꯕ꯭ꯔꯥ ꯈꯩꯅꯤ ꯆꯥꯕ ꯌꯥꯈꯣꯡ ꯇꯠ ꯀꯥꯏꯅ ꯍꯥꯡꯉꯦ ꯊꯣꯏꯕꯤꯅ ꯅꯣꯡꯕꯥꯟꯁꯤꯗ ꯑꯗꯨꯕꯨ ꯀꯌꯥ ꯈꯪꯕ ꯊꯣꯏꯕꯤꯅ ꯑꯗꯨꯝ ꯅꯣꯡꯕꯥꯟꯁꯤ ꯂꯨꯝꯃꯦꯕ ꯀꯪꯂꯩ ꯄꯤꯌꯥꯒꯨꯝꯕꯅꯦꯕ ꯑꯗꯨꯝ ꯅꯣꯡꯕꯥꯟ ꯍꯥꯏꯁꯦ ꯋꯥꯔꯤꯔꯣ ꯅꯪꯁꯦ ꯍꯣꯏ ꯄꯥꯈꯣꯟꯗꯦ ꯋꯥꯔꯤ ꯀꯪꯂꯩ ꯄꯤꯌꯥ ꯇꯥꯔꯦ ꯀꯞꯄꯅꯤ ꯍꯣꯏ ꯑꯩꯅ ꯑꯩꯈꯣꯏ ꯃꯔꯛꯇ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯁꯦ ꯀꯅꯥꯅꯣ ꯈꯪꯕ ꯏꯇꯩꯃ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯗꯒꯤ ꯈꯪꯗꯦ ꯍꯥꯏꯔꯣ ꯀꯪꯂꯩ ꯄꯤꯌꯥ ꯑꯩꯗꯤ ꯀꯪꯂꯩ ꯄꯤꯌꯥꯅꯦꯕ ꯅꯨꯡꯁꯤꯃꯟꯗꯅ ꯃꯥꯏ ꯅꯝꯕꯔꯁꯦ ꯕ꯭ꯂꯣꯛ ꯊꯝꯃꯦꯕ ꯀꯩꯒꯤꯅꯣꯕ ꯅꯨꯡꯁꯤꯕꯩꯅꯦ ꯀꯪꯂꯩ ꯄꯤꯌꯥꯁꯤ ꯌꯥꯗꯦꯕ ꯀꯪꯂꯩ ꯄꯤꯌꯥꯗ ꯂꯩꯗꯧ ꯅꯨꯄꯤꯈꯩ ꯅꯣꯏ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯗꯤ ꯈꯟꯖꯜꯂꯨꯔꯣꯀꯣ ꯑꯔꯨꯕ ꯊꯕꯛ ꯆꯠꯁꯦ ꯅꯪ ꯑꯄꯥꯝꯕ ꯉꯟꯅ ꯆꯠꯁꯦ ꯀꯥꯏꯅ ꯅꯪ ꯅꯨꯄꯥ ꯉꯥꯏꯔ ꯇꯣꯛꯑꯦꯗꯕ ꯀꯪꯂꯩ ꯄꯤꯌꯥꯅ ꯇꯟꯕꯩ ꯆꯥꯡꯁꯦ ꯏꯇꯩꯃꯀꯣ ꯂꯝꯕꯤ ꯐꯠꯇꯕꯁꯦ ꯒ꯭ꯌꯥꯔ ꯁꯤꯟꯕꯐꯥꯎ ꯇꯜꯂꯦꯕ ꯒ꯭ꯌꯥꯔ 5ꯗ ꯊꯧꯔꯝꯕꯁꯤꯅ ꯂꯝꯕꯤ ꯐꯠꯇꯕꯁꯦ ꯒ꯭ꯌꯥꯔ ꯁꯤꯟꯕ ꯇꯟꯕꯅꯦ ꯃꯥꯗꯤ ꯈꯨꯇꯟꯁꯦ ꯃꯥꯒꯤ ꯁꯨꯝ ꯇꯟꯃꯟꯗꯦꯕ ꯆꯨꯝꯅ ꯇꯟꯕ ꯅꯠꯇꯦ ꯃꯥꯗꯤ ꯍꯣꯏ ꯍꯩꯇꯕꯩ ꯅꯠꯇꯕ ꯍꯩꯇꯕ ꯅꯠꯇꯦ ꯒꯣꯔꯣ ꯊꯧꯖꯟꯕꯅꯤ ꯒ꯭ꯌꯥꯔ 5ꯗ ꯑꯗꯨꯝ ꯑꯁꯦꯡꯕꯁꯨ ꯍꯩꯇꯦ ꯈꯔ ꯊꯧꯕꯁꯤ ꯃꯥ ꯃꯤ ꯁꯤꯟꯕ ꯒꯣꯂꯥꯏꯒꯁꯦ ꯈꯪꯗꯦ ꯒ꯭ꯌꯥꯔ ꯁꯤꯟꯕ ꯇꯜꯂꯦ ꯍꯥꯏꯁꯦ ꯂꯣꯏꯔꯕꯅꯦ ꯈꯨꯇꯟꯗꯣ ꯍꯣꯏ ꯍꯥꯏꯔꯨꯔꯅꯦ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯀꯪꯂꯩꯅ ꯀꯩ ꯊꯧꯗꯣ ꯌꯥꯗꯦ ꯐꯖꯅ ꯊꯧ ꯍꯥꯏꯔꯨꯅꯦ ꯈꯪꯕ꯭ꯔꯥ ꯊꯧꯁꯤꯅ ꯑꯃ ꯇꯥꯛꯈꯪ ꯂꯩꯅꯦ ꯑꯗꯨꯒ ꯌꯨꯝꯗ ꯑꯩ ꯊꯝꯐꯝ ꯆꯪꯉ ꯍꯜꯂꯒ ꯂꯣꯡꯈꯥꯛ ꯂꯣꯡ ꯇꯥ ꯂꯩꯃꯤ ꯂꯩꯗꯣ ꯚꯤꯗꯤꯑꯣ ꯑꯃ ꯂꯩ ꯌꯦꯡꯍꯧꯗꯕ꯭ꯔꯥ ꯑꯩꯒꯤ ꯃꯥ ꯒꯥꯔꯤ ꯁꯨꯝ ꯊꯧꯕ ꯂꯩꯕꯅꯦꯕ ꯑꯩ ꯏꯁꯥ ꯊꯧ ꯆꯠꯀꯦ ꯒꯥꯔꯤ ꯁꯨꯃꯥꯏꯅ ꯂꯣꯡ ꯇꯥ ꯂꯩꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯒꯠꯂ ꯇꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯊꯧꯔꯤꯔꯣ ꯑꯩ ꯆꯩꯕ ꯑꯗꯨꯒ ꯌꯦꯡꯉꯦ ꯍꯣꯏ ꯑꯗꯨ ꯐꯖꯅ ꯇꯥꯏ ꯅꯣꯏ ꯁꯣꯛꯇꯤꯅꯦ ꯑꯩ ꯃꯥ ꯃꯊꯟꯇꯅꯦ ꯑꯩꯅ ꯌꯥꯎꯗꯦ ꯁꯣꯛꯄꯨ ꯁꯣꯛꯇꯦ ꯍꯥꯏꯕ ꯍꯣꯏ ꯕꯦꯔꯥꯅꯦꯕ ꯀꯪꯂꯩ ꯄꯤꯌꯥꯁꯦ ꯆꯥꯛ ꯆꯪꯉꯗꯤ ꯌꯥꯔꯣꯏ ꯅꯨꯡꯗꯥꯡ ꯅꯪ ꯍꯥꯎꯇꯕ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯏꯇꯩꯃ ꯑꯩꯅ ꯆꯥꯛ ꯆꯥꯁꯤꯒ ꯏꯇꯩꯃ ꯆꯥꯗꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯏꯇꯩꯃ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯌꯥꯕ꯭ꯔꯥ ꯏꯇꯩꯃ ꯆꯦꯂꯦꯟꯖ ꯇꯧꯈꯥꯏꯔꯛꯈꯤꯕ ꯃꯊꯪꯗꯗꯤ ꯄꯅꯤꯁꯃꯦꯟꯗ ꯁꯥꯊꯤꯕ ꯊꯝꯁꯦꯕ ꯑꯩꯅ ꯍꯥꯏꯔꯛꯀꯅꯤ ꯄꯅꯤꯁꯃꯦꯟꯁꯦ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯌꯦꯅ ꯌꯦꯡꯕꯤꯔꯣ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯋꯥꯔꯤꯁꯤ ꯃꯨꯛꯕꯥꯡ ꯍꯥꯏꯁꯤ ꯑꯗꯨꯝ ꯆꯥꯔꯦ ꯁꯤ ꯅꯨꯡꯉꯥꯏ ꯆꯃꯟꯁꯨ ꯋꯥꯡꯃꯜꯂꯦꯕ ꯑꯗꯨꯅ ꯂꯥꯝ ꯐꯪꯗ ꯆꯥꯒꯦ ꯇꯥ ꯂꯩꯔꯦ ꯉꯁꯥꯏ ꯆꯥꯎ ꯍꯩꯇꯗꯅ ꯍꯥꯏꯇꯥꯔꯦ ꯀꯪꯂꯩ ꯄꯤꯌꯥ ꯐꯖꯅ ꯁꯤꯗꯈ꯭ꯔꯦ ꯇꯣꯟꯒ ꯃꯣꯏꯅꯤ ꯆꯪꯉꯒ ꯁꯤꯗꯕꯗ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯏꯇꯩꯃ ꯅꯪꯕꯨ ꯀꯪꯂꯩ ꯄꯤꯌꯥꯗ ꯀꯣꯏꯔꯨꯅꯨ ꯏꯇꯩꯃ ꯀꯪꯂꯩ ꯄꯤꯌꯥꯗ ꯑꯃꯨꯛꯇ ꯀꯣꯏꯔꯨꯔꯦ ꯌꯦꯡꯉꯣꯕ ꯅꯥ ꯂꯩꯔꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯈꯪꯕ꯭ꯔꯥ ꯐꯣꯟ ꯇꯥꯛ ꯇꯧꯔꯤꯁꯤꯅꯦꯕ ꯑꯩꯅ ꯐꯥꯒꯤ ꯑꯣꯏ ꯑꯩ ꯆꯥꯏꯒꯨꯝꯕ ꯊꯕꯛ ꯂꯩ ꯍꯥꯏꯔꯨꯔꯦ ꯃꯊꯟꯇ ꯆꯠꯂꯒ ꯐ꯭ꯔꯥꯝ ꯃꯩꯇꯩ ꯒꯨꯂꯤ ꯆꯠꯂꯦ ꯆꯥꯔꯝꯃꯤ ꯅꯥꯏꯗꯣ ꯍꯣꯁꯄꯤꯇꯥꯜ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯅ ꯐ꯭ꯔꯥꯝ ꯃꯩꯇꯩ ꯒꯨꯂꯤ ꯆꯥꯔꯝ ꯂꯩꯔꯝꯃꯦ ꯑꯗꯨ ꯇꯟꯕꯩꯅꯦꯝꯅꯤ ꯍꯣꯏ ꯗꯥꯛꯇꯔ ꯆꯠꯄ ꯇꯜꯂꯦꯕ ꯃꯥꯁꯦ ꯍꯣꯏ ꯑꯩꯅ ꯃꯥꯅ ꯂꯥꯛꯑ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯑꯩꯒ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯊꯕꯛ ꯂꯩꯇꯦ ꯍꯥꯏꯅꯦꯕ ꯑꯩꯅ ꯅꯣꯏ ꯅꯛꯅꯕ꯭ꯔꯥ ꯅꯪꯅ ꯑꯩꯈꯣꯏ ꯃꯅꯤꯡꯗꯩꯅꯦꯕ ꯑꯁ ꯃꯤ ꯃꯌꯥꯝ ꯈꯨꯟ ꯊꯪꯅ ꯌꯥꯔꯦ ꯀꯩ ꯍꯥꯏꯕ ꯍꯥꯏꯕ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯏꯇꯩꯃ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯒꯗꯤ ꯃꯨꯛꯕꯥꯡ ꯇꯧꯁꯨ ꯂꯥꯛꯑꯣ ꯏꯇꯩꯃꯒ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯟꯖꯥꯡꯁꯦ ꯍꯥꯎꯃꯟꯗꯅ ꯂꯣꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯉꯝꯅꯤ ꯁꯤ ꯀꯦꯃꯥꯝ ꯊꯣꯡꯒꯥꯟ ꯆꯥꯒꯦ ꯇꯧꯕ ꯑꯩꯅ ꯀꯦꯃꯥꯝ ꯆꯥꯕ ꯃꯌꯥꯝ ꯆꯦꯅꯦꯜꯁꯦ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯕꯥꯏ ꯕꯥꯏ ꯑꯁ ꯄꯤꯌꯣꯅ ꯎꯕꯗꯗꯤ ꯃꯇꯨꯡꯗ ꯀꯜꯂꯛꯄꯗ ꯂꯣꯏꯔꯅꯤꯍꯦ ꯇꯒꯂꯦ ꯕꯥ ꯀꯪꯂꯩ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯅꯪꯁꯨ ꯇꯧꯕꯅꯦꯕ ꯅꯥ ꯂꯩꯍꯧꯔꯦꯕ ꯁꯤꯗꯧꯔꯦꯕ
소라 나오지 마시래. 맘 까면 소라 나고요. tân tổng hay nhá. Thôi lại đây. Hậu ý thì mình sẽ chống hơn từ sau.